Hi guys, welcome back to my channel once again. PK POTHAMINASI KHANGMINASI channel asina ngasisu adomo taramno seri amadi kokno na kurumjari loina na ngasi anoba blog amamuk podun laksari ngasi gi podun laksari ba blog asi mapungoina aikoi mitei samaj da satnariba nupi oibisingna tha kodingi oina tha gi khukap lakpa matam asida aikoina mangi haiduna launariba masi kari haribano तसेंगना मांगी हैबिसि करी हरिनो अमदि थागे खोंकाप लाकपसिदा लौनरिबो वखलोन सिंगसि करी करीनो साइंटिफिकली अमदि मांगई वांगुलोन हैबिदि फिलोसॉफी द करी आइना थंबिरमबगे अमदि मसिगी वखलोन सिंगसि सुमिब्रा लालेब्रा हैबिना सिंगसिगी ओइबा समलप पाउदम खरा मियामदा खुदोल तमजगे दुगा ngasiगी खुदोल तमजगदरिबसि मपुंग ओइना हुजि आइना लखोक्सरिबसि लोरगा MP3 फाइन ओइना मुक मियामदा खुदोल तमजगे ngasiगी थमजरीबा ब्लॉग ओइना पुदुन लाक्सरीबा नुपीगी थागी खोंगापो एखोइना मांगी हाइदुना लौनरीबसि करीगी दमुक्ता लौनरीबनो मसि सुमलिब्रा लालिब्रा अमदि मसिगी वहानथोक्सि करीनो करम मतमदि लाई हाइबना सिंगसिंग असिगी सौरक्प खरा मियामना कुदोल तमजगे मियेंग तामिनासिको ꯌꯥꯝꯒꯤ ꯗꯃꯛ ꯃꯇꯝ ꯃꯥꯡꯗꯕ ꯈꯨꯗꯣꯡꯆꯥꯔꯕ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯍꯥꯎꯔꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯂꯩꯈꯤꯒꯅꯤ ꯇꯣꯉꯥꯜ-ꯇꯣꯉꯥꯜꯕ ꯃꯃꯤꯡ ꯂꯩꯔꯕ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯡꯒ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯗꯨꯅ ꯑꯗꯣꯝꯒꯤꯗꯃꯛ ꯂꯤꯕꯥꯛ ꯁꯔꯚꯤꯁꯦꯁꯅ ꯐꯥꯁꯠ ꯐꯨꯗ ꯑꯥꯏꯇꯦꯝꯁ, ꯀꯦꯛ ꯑꯃꯁꯨꯡ ꯒꯤꯐꯠ ꯍꯦꯝꯄꯔ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯊꯧꯕꯥꯜ, ꯌꯥꯏꯔꯤꯄꯣꯛ, ꯋꯥꯡꯖꯤꯡ, ꯍꯩꯔꯣꯛ, ꯇꯦꯟꯊꯥ, ꯈꯣꯡꯖꯣꯝ, ꯀꯛꯆꯤꯡ, ꯂꯤꯂꯣꯡ, ꯑꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯗꯦꯂꯤꯚꯔꯤ ꯆꯠꯆꯔꯤ꯫ ꯌꯥꯝꯅ ꯀꯟꯚꯤꯅꯤꯌꯦꯟꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯤꯕꯥꯛ ꯑꯦꯞ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯗꯨꯅ ꯅꯠꯇ꯭ꯔꯒ ꯂꯤꯕꯥꯛ ꯁꯔꯚꯤꯁꯦꯁꯀꯤ ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇ ꯆꯪꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯥꯏꯇꯦꯝꯁꯤꯡ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯎ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ꯫ ꯂꯤꯕꯥꯛ ꯁꯔꯚꯤꯁꯦꯁ at your doorstep. ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥꯒꯤ ꯍꯥꯟꯅ ꯀꯨꯞꯅ ꯊꯤꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯟꯅ ꯄꯥꯛꯊꯣꯛꯄꯒꯤ ꯊꯕꯛꯁꯦ ꯈꯛ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯏꯁꯥꯒꯤ ꯀꯜꯆꯔ, ꯇ꯭ꯔꯦꯗꯤꯁꯟ ꯍꯥꯟꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯈꯤꯁꯤ, ꯑꯩꯈꯣꯏ ꯊꯤꯈꯤꯁꯤ꯫ ꯃꯤꯌꯥꯝꯅ ꯇꯠꯇꯅ ꯉꯥꯡꯅꯔꯤꯕ ꯃꯥꯡꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯃꯠꯇ ꯊꯤꯒꯠꯅꯗꯦ, ꯈꯪꯅꯗꯦ꯫ ꯂꯣꯏꯅꯅ ꯃꯤꯇꯩꯒꯤ ꯋꯥꯉꯨꯂꯣꯟ ꯐꯤꯂꯣꯁꯣꯐꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤ ꯄꯣꯊꯥꯍꯟꯕ, ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯆꯠꯅꯗꯨꯅ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯊꯦꯡꯅꯩ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯏ꯫ ꯏ ꯆꯠꯄ ꯍꯥꯏꯕꯁꯦ ꯍꯛꯆꯥꯡ ꯆꯣꯛꯊꯩ, ꯋꯥꯏ꯫ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯃꯇꯝꯁꯦ ꯑꯉꯥꯡ ꯆꯥꯕꯣꯛꯄꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯉꯥꯡ ꯆꯥꯕꯣꯛꯄꯤꯕꯨ ꯊꯕꯛ ꯁꯨꯍꯟꯕꯔꯅꯦ? ꯀꯔꯤꯒꯨꯝꯕ ꯑꯔꯨꯝ ꯑꯌꯥꯡ ꯄꯥꯏꯔꯕꯗꯤ ꯍꯛꯆꯥꯡ ꯅꯧꯔꯤꯕꯅꯤꯅ ꯇꯨꯡꯗ ꯇꯥꯡ ꯁꯤꯛꯄ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯌꯥꯡ ꯆꯤꯡꯕꯒꯤ ꯂꯩꯅꯥ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯇꯠꯇꯅ ꯊꯣꯛꯀꯜꯂꯤ꯫ ꯆꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯄꯪꯆꯥ ꯆꯥꯕ ꯌꯥꯗꯦ꯫ ꯏꯔꯨ ꯂꯨꯖꯔꯨꯔꯒꯗꯤ ꯍꯛꯆꯥꯡꯒꯤ ꯑꯁꯥꯕ ꯇꯦꯝꯄꯔꯦꯆꯔ ꯍꯟꯊꯈꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯍꯧ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯕ ꯂꯩꯅꯥ ꯑꯃꯗꯤ ꯏꯗꯨ ꯐꯖꯅ ꯇꯥꯗꯕꯤꯗ ꯐꯝꯖꯤꯟꯈꯤꯕ, ꯃꯁꯤꯅ ꯁꯥꯏꯟꯇꯤꯐꯤꯀꯦꯂꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕ ꯂꯝꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯇꯩ ꯑꯣꯏꯅ ꯏꯔꯨꯖꯗ꯭ꯔꯗꯤ ꯆꯥꯛ ꯊꯣꯡꯅꯗꯦ꯫ ꯅꯥꯟꯕ ꯈꯣꯛꯇꯒꯤ ꯋꯥ ꯈꯛ ꯅꯠꯇꯅ ꯆꯥꯛꯇꯣ ꯏꯃꯣꯏꯅꯨꯗ ꯀꯠꯇꯣꯏꯅꯤꯅ ꯍꯛꯆꯥꯡ ꯁꯣꯜꯂꯤꯕꯅꯤꯅ ꯃꯍꯤꯛ ꯃꯇꯥꯏ ꯆꯪꯒꯜꯂꯤ꯫ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯒꯤ ꯃꯔꯝꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯅ ꯆꯥꯃꯤꯟꯅꯗꯕꯒꯤ ꯃꯔꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯕ ꯌꯥꯏ꯫ ꯊꯥꯏꯅ ꯃꯇꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯄꯦꯠꯁꯤꯡ ꯑꯁꯤ ꯂꯩꯔꯝꯕ ꯅꯠꯇꯦ꯫ ꯐꯤꯅ ꯉꯥꯛꯇꯅꯤ ꯑꯃꯗꯤ ꯅꯤꯡꯒꯥꯡ ꯐꯝꯂꯒ ꯆꯥꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯏ ꯐꯖꯅ ꯐꯥꯖꯤꯟꯗꯕꯅꯤꯅ ꯃꯤꯌꯥꯝ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯃꯇꯝꯗ ꯏꯗꯨ ꯇꯥꯔꯛꯄ ꯈꯣꯠꯂꯛꯄ ꯌꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯈꯨꯔꯨ ꯀꯨꯜꯂꯒ ꯈꯨꯔꯨꯝꯅꯩ꯫ ꯑꯗꯨꯕꯨ ꯏꯁꯤ ꯍꯥꯏꯊꯔꯛꯄ ꯃꯇꯝ
ꯑꯩꯈꯣꯏꯅ ꯈꯨꯔꯨ ꯀꯨꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯏ ꯍꯥꯊꯔꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯌꯥꯝꯅ ꯑꯣꯏ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯗ꯭ꯔꯤꯕꯁꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯈꯤꯕꯅꯅꯤ ꯅꯨꯄꯤꯁꯤꯡꯕꯨ ꯍꯟꯊꯅ ꯂꯧꯕꯒꯤ ꯋꯥꯈꯛ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯀꯧꯔꯤꯕꯁꯦ ꯆꯠꯅꯕꯤꯅ ꯕꯥꯎꯟ ꯇꯧꯔꯒ ꯆꯠꯄꯒꯤꯅꯤ ꯆꯠꯅꯕꯤ ꯂꯩꯔꯝꯗ꯭ꯔꯗꯤ ꯊꯥꯏꯅꯒꯤ ꯅꯨꯡꯒꯤ ꯌꯨꯒꯀꯤ ꯃꯇꯝ ꯗꯧꯅ ꯂꯩꯔꯝꯒꯅꯤ ꯃꯤꯇꯩ ꯅꯨꯄꯤꯕꯨ ꯀꯌꯥꯝ ꯊꯥꯛ ꯋꯥꯡꯅ ꯊꯝꯒꯦ ꯈꯪꯅꯤꯡꯂꯕꯗꯤ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯊꯤꯖꯤꯟꯕꯤꯕ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯦ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯥꯎꯊꯣꯛꯄꯤꯌꯨ ꯃꯤꯇꯩ ꯅꯨꯄꯤꯅ ꯁꯦꯠꯂꯤꯕ ꯏꯜꯂꯤꯕ ꯄꯨꯝꯅꯃꯛ ꯂꯥꯏꯐꯤꯅꯤ ꯃꯔꯝꯗꯤ ꯃꯤꯇꯩ ꯂꯥꯏꯅꯤꯡꯗ ꯌꯥꯎꯔꯤ ꯅꯨꯄꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯁꯥꯌꯣꯟꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯡꯕ ꯁꯣꯛꯅꯕ ꯁꯝꯅꯕ ꯌꯥꯗꯕ ꯑꯣꯏꯔꯗꯤ ꯅꯨꯄꯤꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯁꯤꯡꯗꯣ ꯂꯥꯏꯒꯤ ꯃꯌꯦꯛ ꯉꯥꯛꯇꯅꯤ ꯑꯗꯨ ꯁꯦꯠꯄ ꯌꯥꯒꯗ꯭ꯔꯥ ꯐꯅꯦꯛ ꯁꯦꯠꯂꯕꯅꯤꯅ ꯂꯥꯏꯁꯨ ꯃꯥꯡꯕ ꯇꯥꯗꯧꯔꯤꯕ꯭ꯔꯥ ꯃꯤꯇꯩꯒꯤ ꯋꯥꯉꯨꯂꯣꯟꯗ ꯍꯥꯏꯔꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯂꯥꯏ ꯂꯩ ꯑꯗꯨꯗꯤ ꯊꯥꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯏꯁꯨ ꯃꯥꯡꯕ ꯇꯥꯔꯣꯏꯗ꯭ꯔꯥ ꯊꯥꯒꯤ ꯏꯕꯨ ꯃꯥꯡꯉꯤ ꯍꯥꯏꯔꯗꯤ ꯊꯥꯒꯤ ꯏ ꯃꯐꯝꯗꯨꯗꯒꯤ ꯁꯦꯝꯂꯛꯄ ꯏꯆꯥ ꯄꯨꯛꯅꯨꯡꯗ ꯏꯃꯥꯒꯤ ꯏ ꯆꯥꯗꯨꯅ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤꯗꯃꯛ ꯏꯆꯥ ꯀꯧꯔꯤꯕꯅꯤ ꯃꯁꯤꯁꯨ ꯃꯥꯡꯕ ꯇꯥꯔꯗ꯭ꯔꯥ ꯏꯔꯩꯃ ꯏꯃꯥꯕꯨ ꯏꯔꯥꯠ-ꯊꯧꯅꯤ ꯇꯧꯈꯤꯗ꯭ꯔꯥ ꯃꯤꯇꯩ ꯂꯥꯏꯅꯤꯡꯅ ꯄꯤꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕ ꯃꯐꯝꯗꯤ ꯑꯇꯩ ꯅꯠꯇꯦ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯅꯤ ꯅꯨꯃꯤꯠ 5ꯅꯤ ꯌꯨꯝꯒꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯣꯊꯥꯍꯟꯕꯕꯨ ꯂꯥꯟꯅ ꯄꯥꯎꯊꯣꯛꯀꯅꯨ ꯃꯥꯡꯕ ꯍꯥꯏꯕ ꯂꯣꯟꯗꯨ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯂꯛꯄ ꯂꯣꯟꯅꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛꯇ ꯑꯁꯨꯝꯅ ꯊꯦꯡꯅꯩ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯍꯥꯏꯕ ꯋꯥꯍꯩ ꯐꯥꯎꯕꯗꯤ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯥꯡꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯗꯤ ꯊꯦꯡꯅꯗꯦ ꯏꯁꯥꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯃꯃꯨꯠ ꯇꯥꯅ ꯈꯪꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯃꯁꯤꯕꯨ ꯈꯪꯗꯕꯁꯤꯡꯅ ꯃꯍꯧꯁꯥꯒꯤ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄꯗ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯑꯃꯥꯡ ꯑꯁꯦꯡꯔꯣꯝꯗ ꯄꯨꯊꯣꯛꯄꯁꯤꯡꯕꯨ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯃꯁꯥꯏ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯈꯪꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯕ꯭ꯂꯣഗ് ꯑꯁꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯀꯥꯟꯅꯕ ꯈꯔ ꯐꯪꯕꯤꯕ꯭ꯔꯥ ꯐꯪꯕꯤꯗꯕ꯭ꯔꯥ ꯀꯃꯦꯟ ꯕꯣꯛꯁꯇ ꯏꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯗꯣꯝꯗ ꯀꯥꯟꯅꯕ ꯈꯔ ꯐꯪꯕꯤꯔꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯣꯂꯦꯖ ꯈꯔ ꯐꯪꯕꯤꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯕ ꯇꯥꯃꯤꯟꯅꯕ ꯑꯅꯤ ꯄꯨꯟꯃꯤꯟꯅꯔꯀꯥꯟꯁꯤꯗ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯌꯧꯖꯒꯦ ꯍꯌꯦꯡ ꯑꯅꯧꯕ ꯕ꯭ꯂꯣഗ് ꯑꯃꯃꯨꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯄꯤꯅꯕꯤꯔꯁꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ